ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯐꯥꯕꯤ ꯄꯨꯟꯕꯤꯈꯤꯕ ꯃꯈꯣꯏ ꯑꯗꯣ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯁꯥꯞ ꯇꯧꯔꯝꯃꯤ꯫ ꯕꯤꯁꯣꯞꯅ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯨꯔꯤꯕ ꯅꯣꯔꯣꯛ ꯖꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯌꯨ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯑꯃꯗ ꯑꯩ ꯃꯤ ꯑꯣꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤ ꯅꯠꯇ꯭ꯔꯦ, ꯁꯥ ꯑꯣꯏꯔꯦ꯫ ꯃꯁꯤꯃꯛ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯣꯏꯍꯟꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯁꯥ ꯑꯃꯒꯨꯝ ꯄꯨꯟꯕꯤꯔꯝꯃꯤ, ꯑꯩꯕꯨ ꯍꯨꯏ ꯑꯃꯒꯨꯝ ꯊꯤꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ, ꯑꯩꯕꯨ ꯑꯃꯣꯠ ꯑꯀꯥꯏꯅ ꯊꯜꯂꯕ ꯃꯐꯝꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯃꯤ, ꯑꯩꯒꯤ ꯀꯣꯛꯀꯤ ꯁꯝꯗ ꯏꯔꯨꯖꯗꯕꯗꯒꯤ ꯍꯤꯛꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯃꯤ, ꯑꯩꯕꯨ ꯂꯩꯃꯥꯏꯗ ꯇꯨꯝꯍꯜꯂꯝꯃꯤ, ꯑꯩꯅ ꯋꯥꯀꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 10 ꯆꯨꯞꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡ ꯂꯧꯈ꯭ꯔꯦ, ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯐꯠꯇ꯭ꯔꯕ ꯁꯩꯇꯥꯟ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯦ, ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯥ ꯑꯣꯏꯕ ꯑꯩꯕꯨ ꯌꯣꯠꯂꯤꯡ ꯊꯥꯡꯕ ꯀꯧꯔꯝꯃꯤ꯫ ꯑꯩ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯦ, ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯇꯝꯂꯦ, ꯆꯌꯣꯜ 6ꯀꯤ ꯃꯃꯥꯡꯗꯒꯤ ꯑꯩ ꯅꯤꯡꯇꯝꯂꯦ, ꯑꯗꯨꯕꯨ ꯆꯔꯥ ꯍꯦꯟꯅꯅꯕꯒꯤ ꯅꯤꯡꯇꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯄꯤꯖꯅꯤꯡꯗ꯭ꯔꯦ, ꯑꯩ ꯆꯥꯕ ꯐꯪꯗ꯭ꯔꯦ꯫ ꯕꯤꯁꯣꯞꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯆꯥꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ? ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯆꯔꯥ ꯍꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯅꯣꯔꯣꯛ ꯑꯗꯨꯗꯗꯤ ꯃꯈꯣꯏꯅ ꯈꯔ ꯃꯈꯩ ꯄꯤꯖꯩ, ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩ ꯆꯔꯥ ꯍꯦꯜꯂꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯅꯅꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯊꯤꯔꯤ, ꯃꯤꯔꯩꯕꯥꯛꯇ ꯆꯦꯟꯈꯤꯅꯅꯕ ꯄꯥꯁꯄꯣꯔꯠ ꯂꯩꯇꯦ, ꯑꯩꯒꯤ ꯃꯤꯡ ꯂꯩꯇꯦ, ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯜꯂꯦ꯫ ꯑꯩꯅ ꯁꯦꯠꯂꯤꯕ ꯑꯃꯟꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯦ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ꯫ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯍꯨꯔꯥꯜꯂꯤ, ꯎꯃꯪꯗ ꯅꯠꯇ꯭ꯔꯒ ꯂꯧꯁꯪꯗ ꯑꯍꯤꯡ ꯑꯍꯤꯡ ꯇꯨꯝꯃꯤ, ꯑꯩꯅ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯊꯕꯛ ꯊꯤꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯁꯍꯔꯗ ꯊꯣꯔꯛꯇꯨꯅ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯉꯝꯖꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯍꯨꯔꯥꯟꯕ ꯇꯥꯏ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯗ ꯑꯣꯏꯍꯟꯕꯤꯕꯅꯤ, ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯑꯣꯏꯍꯜꯂꯦ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯩꯔꯥꯛ ꯄꯤꯁꯅꯨ꯫ ꯃꯁꯦ ꯄꯨꯝꯅꯃꯛꯁꯦ ꯇꯥꯔꯒ ꯕꯤꯁꯣꯞꯅ ꯍꯥꯏ, ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯅꯪꯂꯛꯂꯦ, ꯑꯗꯨꯕꯨ ꯋꯥꯔꯨꯅꯨ, ꯅꯪꯒꯤ ꯑꯁꯥ ꯂꯩꯔꯤ, ꯅꯪ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨ꯫ ꯃꯗꯣ ꯇꯥꯕꯗ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯕꯤꯁꯣꯞꯅ ꯃꯉꯣꯟꯗ ꯃꯍꯥꯛ ꯈꯣꯡꯅ ꯄꯪꯆꯠ ꯆꯠꯂꯝꯒꯅꯤ, ꯑꯗꯨꯅ ꯃꯁꯥꯗꯣ ꯆꯣꯛꯊꯔꯝꯃꯒꯅꯤ, ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯥꯒꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯇꯣꯞꯄ ꯃꯤ ꯆꯪꯂꯛꯀꯗ꯭ꯔꯥ, ꯆꯪꯂꯛꯂꯒꯗꯤ ꯃꯥꯕꯨ ꯐꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯀꯤꯕ ꯐꯣꯡꯗꯣꯛꯂꯛꯂꯝꯃꯤ꯫ ꯕꯤꯁꯣꯞꯅ ꯍꯥꯏ, ꯅꯪ ꯑꯩꯒꯤ ꯃꯔꯨꯞ ꯅꯠꯇ꯭ꯔꯅꯦ? ꯕꯤꯁꯣꯞꯀꯤ ꯃꯔꯨꯞꯇ ꯀꯅꯥꯅ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯕꯨ ꯊꯥꯖꯧ, ꯅꯪꯉꯣꯟꯗ ꯀꯅꯥꯅꯁꯨ ꯃꯥꯡꯅꯕ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯃꯝꯅꯔꯗꯨꯅ ꯃꯀꯣꯛ ꯈꯣꯠꯂꯒ ꯃꯊꯟꯇꯅ मुरुम मुरुम ꯁꯣꯜꯂꯛꯏ, ꯑꯩꯕꯨ ꯕꯤꯁꯣꯞꯀꯤ ꯃꯔꯨꯞ? ꯕꯤꯁꯣꯞꯇꯣ ꯃꯥꯒꯤ ꯁꯨꯞꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯈꯔ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯀꯣꯛ ꯈꯣꯠꯅ ꯈꯣꯠꯅ ꯆꯃꯝꯅꯅ ꯃꯩ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯥꯗꯣ ꯁꯥꯒꯠꯍꯟꯅꯅꯕ ꯃꯩ ꯌꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯦ, ꯀꯅꯥꯃꯠꯇ ꯂꯩꯇꯦ꯫ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯂꯧꯊꯔꯦ, ꯀꯌꯥꯝ ꯂꯨꯝꯕꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠ ꯊꯥꯡꯊ ꯇꯧꯗꯨꯅ ꯌꯦꯡꯂꯦ, ꯑꯗꯨꯒ ꯃꯊꯟꯇꯅ मुरुम मुरुम ꯁꯣꯜꯂꯛꯏ, ꯂꯨꯄꯥꯅ ꯁꯥꯕꯅꯤ, ꯂꯨꯝꯁꯨ ꯌꯥꯝꯅ ꯂꯨꯝꯃꯤ, ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯂꯝꯂꯒꯅꯤ꯫ ꯃꯁꯤꯃꯛꯇꯗ ꯕꯤꯁꯣꯞꯇꯣ ꯃꯥꯒꯤ ꯇꯨꯝꯅ ꯍꯤꯞꯅꯅꯕ ꯐꯤꯔꯣꯜ ꯈꯔ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯦꯟꯗꯜ ꯃꯈꯣꯡꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯉꯝꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤ ꯀꯦꯟꯗꯜ ꯃꯈꯣꯡꯗꯣ ꯊꯥꯡꯒꯠꯂꯝꯂꯤꯕ꯭ꯔꯥ? ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯔꯝꯂꯤꯕꯅꯤ, ꯏꯃꯥꯅ ꯃꯥꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯕ ꯈꯨꯗꯣꯜ ꯄꯣꯠꯅꯤ꯫
ꯑꯩꯒꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯃꯁꯤꯅ ꯐꯖꯕ ꯍꯦꯟꯃꯟꯈ꯭ꯔꯗꯅ ꯆꯨꯅꯕ ꯋꯥꯠꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯁꯤ ꯎꯕ ꯈꯨꯗꯛꯇ ꯑꯩꯅ ꯏꯃꯥꯕꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯤ꯫ ꯐꯔꯦ, ꯄꯨꯝꯅꯃꯛ ꯇꯣꯛꯂꯁꯤ, ꯅꯪ ꯍꯧꯖꯤꯛ ꯇꯨꯝꯅꯅꯕ ꯇꯧꯔꯣ, ꯋꯥꯔꯝꯂꯒꯅꯤ꯫ ꯕꯤꯁꯣꯞꯇꯨꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯍꯤꯡ ꯑꯗꯨꯃ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯣ ꯍꯥꯏꯕꯗꯨꯗ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯄꯣꯛꯂꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯅꯨꯄꯥꯗꯨꯅ ꯕꯤꯁꯣꯞꯇꯨꯗ ꯍꯪꯂꯛꯏ, ꯅꯪꯕꯨ ꯀꯔꯝꯕ ꯁꯩꯇꯥꯟꯅꯣꯅꯦ? ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯕꯤꯁꯣꯞꯅ ꯇꯞꯅ ꯈꯨꯝꯃꯛꯏ, ꯏꯆꯥꯅꯨꯄꯥ, ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯗꯨꯅꯤ꯫ ꯃꯗꯣ ꯇꯥꯕꯗ ꯃꯔꯥꯜ ꯂꯩꯔꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇꯣ ꯆꯠꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ, ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯀꯥꯟꯅꯗꯕꯗ ꯐꯠꯇꯕꯗꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ, ꯅꯪꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇꯣ ꯑꯃꯠꯇ ꯄꯥꯝꯗꯦ, ꯑꯩꯗꯤ ꯆꯔꯆꯄꯨ ꯇꯨꯀꯠꯆꯩ ꯍꯥꯏꯔꯛꯈꯤ꯫ ꯕꯤꯁꯣꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯅꯨꯄꯥ, ꯃꯗꯨꯅꯦ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯦ, ꯃꯔꯝꯗꯤ ꯆꯔꯆꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯇꯧꯗꯦ꯫ ꯕꯤꯁꯣꯞꯀꯤ ꯋꯥꯉꯥꯡ ꯑꯗꯣ ꯇꯥꯕꯗ ꯃꯔꯥꯜ ꯂꯩꯔꯕ ꯅꯨꯄꯥ ꯑꯗꯣ ꯁꯥꯎꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯕꯤꯁꯣꯞꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯐꯠꯇ꯭ꯔꯕ ꯁꯩꯇꯥꯟ ꯑꯃꯒꯤ ꯃꯐꯝꯗ ꯇꯧꯕꯅꯤ, ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯒꯤ ꯑꯥꯁꯥ, ꯃꯥꯒꯤ ꯊꯥꯖꯕ, ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ, ꯄꯨꯝꯅꯃꯛ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯆꯪꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯕꯤꯁꯣꯞꯅ ꯀꯅꯥꯃꯠꯇ ꯆꯪꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯕꯤꯁꯣꯞꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯥꯜ ꯂꯩꯔꯕ ꯅꯨꯄꯥꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯊꯟꯇꯅ ꯈꯜꯂꯛꯏ, ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯦꯟꯗꯜ ꯃꯈꯣꯡꯗꯣ ꯂꯧꯊꯔꯦ꯫ ꯃꯗꯨ ꯌꯦꯡꯂꯨꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯅ ꯂꯩꯔꯕꯁꯨ ꯕꯤꯁꯣꯞꯀꯤ ꯊꯧꯖꯥꯜ ꯍꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯗꯨ ꯍꯦꯛ ꯄꯨꯔꯒ ꯆꯦꯟꯈꯤꯒꯗꯧꯕꯗꯣ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯊꯟꯇꯅ ꯑꯉꯛꯄ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯕꯨ ꯊꯣꯠꯆꯤꯜꯂꯛꯂꯕ꯭ꯔꯥꯅꯦ? ꯑꯩꯒꯤ ꯊꯣꯠꯂꯕ ꯄꯨꯛꯆꯦꯜ ꯑꯁꯦ ꯎꯕꯗ ꯖꯦꯜꯗ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯅꯣꯛꯅꯔꯣꯏꯗ꯭ꯔꯥ? ꯃꯁꯤꯡ 1, 5, 8, 2, 9 ꯑꯣꯏꯕ ꯑꯩꯕꯨ ꯃꯤ ꯑꯃꯨꯛ ꯑꯣꯏꯔꯛꯈꯤꯒꯗ꯭ꯔꯥ? ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯄꯟꯊꯗꯨꯅ ꯂꯩꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯁꯦ ꯑꯃꯨꯛ ꯇꯝꯕꯤꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯑꯃꯨꯛ ꯊꯣꯠꯆꯤꯜꯂꯛꯀꯅꯤ꯫ ꯑꯩ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯁꯦ ꯄꯨꯔꯒ ꯆꯠꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯨ ꯄꯨꯔꯒ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯄꯥꯔꯁꯣꯝꯅ ꯂꯥꯎꯔꯛꯏ, ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯀꯥ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯎꯔꯦ, ꯃꯈꯣꯏꯒꯤ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯪꯂꯦ, ꯃꯔꯥꯜ ꯂꯩꯔꯕ ꯅꯨꯄꯥꯗꯨꯅ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯄꯨꯔꯒ ꯂꯣꯟꯅ ꯆꯠꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯃꯕꯨꯡ ꯕꯤꯁꯣꯞꯇꯣ ꯍꯧꯗꯣꯛꯂꯦ꯫ ꯕꯤꯁꯣꯞꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯄꯥꯔꯁꯣꯝꯅ ꯃꯈꯣꯏꯒꯤ ꯀꯦꯟꯗꯜ ꯃꯈꯣꯡꯗꯣ ꯄꯨꯔꯒ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯤ꯫ ꯄꯥꯔꯁꯣꯝꯒꯤ ꯃꯆꯤꯟꯗꯒꯤ ꯃꯈꯣꯏꯒꯤ ꯀꯦꯟꯗꯜ ꯃꯈꯣꯡ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯥ ꯃꯄꯤ ꯑꯃ ꯍꯣꯜꯂꯒ ꯇꯞꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯃꯍꯥꯛꯅ ꯃꯗꯨ ꯈꯛꯇꯪꯗꯤ ꯊꯝꯕꯤꯔꯝꯕ ꯌꯥꯕꯅꯤ꯫ ꯃꯁꯤꯗꯤ ꯈꯥꯡꯉꯝꯗꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯈꯖꯤꯛꯇꯪ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯑꯃ ꯍꯥꯏꯔꯒꯗꯤ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯨꯗ ꯉꯥꯏꯔꯕꯅꯤ꯫ ꯄꯥꯔꯁꯣꯝꯅ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥꯗꯣ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇ ꯇꯥꯛꯎꯅꯔꯕ ꯃꯕꯨꯡ ꯑꯗꯨꯗ ꯀꯟꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯄꯨꯂꯤꯁꯇ ꯍꯦꯛ ꯇꯥꯛꯎꯕꯗ ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯕꯨꯡ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯗ ꯆꯩꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯕꯤꯁꯣꯞꯅꯁꯨ ꯃꯔꯥꯜ ꯑꯗꯣ ꯌꯥꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯏ, ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯃꯜ ꯌꯥꯝꯂꯕ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯎꯍꯜꯂꯨꯕꯗꯨꯅ ꯃꯉꯣꯟꯗ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯄꯣꯛꯍꯟꯈꯤꯕꯅꯤ꯫ ꯃꯥꯒꯤꯗꯤ ꯃꯔꯥꯜ ꯂꯩꯇꯦ꯫ ꯄꯥꯔꯁꯣꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯗꯣ ꯍꯨꯔꯥꯟꯕꯅꯤ, ꯃꯁꯥꯅ ꯐꯠꯇ꯭ꯔꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯕꯨꯡ ꯕꯤꯁꯣꯞꯅ ꯃꯗꯣ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣ? ꯃꯕꯨꯡ ꯑꯗꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯏꯄꯪ ꯄꯪꯉꯤ ꯍꯥꯏꯅ ꯃꯆꯟꯅꯨꯄꯤ ꯄꯥꯔꯁꯣꯝꯅ ꯋꯥꯔꯧꯅ ꯍꯥꯏꯔꯝꯃꯤ꯫
ꯃꯁꯦ ꯍꯥꯏꯔꯒ ꯃꯕꯨꯡ ꯑꯗꯨꯗ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯄꯥꯎ ꯄꯤꯔꯨꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯁꯣꯞꯅꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯨꯔꯒ ꯃꯥꯕꯨ ꯐꯥꯔꯒ ꯅꯣꯔꯣꯛꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯖꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯍꯟꯕꯗꯣ ꯃꯍꯥꯛꯅ ꯄꯥꯝꯖꯔꯨꯗꯦ꯫ ꯑꯗꯨꯅ ꯏꯪꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯄꯔꯁꯣꯝ, ꯂꯥꯜꯂꯤꯕꯁꯦ ꯑꯩꯅꯤ꯫ ꯑꯩꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯨꯗ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯄꯥꯝꯖꯅ ꯈꯜꯂꯨꯔꯦ꯫ ꯃꯁꯤꯃꯛ ꯑꯆꯧꯕ ꯄꯥꯞ ꯑꯃꯅꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯕꯅꯤ꯫ ꯑꯩ ꯆꯩꯔꯥꯛꯁꯦ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯏ, ꯑꯗꯨꯕꯨ ꯈꯥꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯁꯣꯞꯇꯣ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯊꯔꯛꯏ꯫ ꯃꯕꯨꯡꯒꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯇꯧ ꯑꯗꯣ ꯎꯔꯒ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏ, "ꯇꯥꯆꯧꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕꯗꯣ ꯂꯥꯜꯂꯦ꯫ ꯇꯥꯆꯧꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯄꯤꯔꯨꯒꯅꯤ꯫ ꯇꯥꯆꯧꯒꯨꯝꯕ ꯃꯤꯒꯤ ꯐꯅꯕꯇ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯤꯕꯗ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯩ ꯈꯪꯉꯤ, ꯇꯥꯆꯧ ꯑꯩꯒꯤ ꯏꯕꯨꯡꯅꯤ, ꯑꯩꯒꯤ ꯕꯤꯁꯣꯞꯅꯤ꯫ ꯐ꯭ꯔꯥꯟꯁ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯥꯆꯧꯒꯨꯝꯕ ꯐꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯇꯥꯆꯧꯗꯤ ꯄꯪꯉꯤ, ꯑꯉꯥꯡ ꯃꯆꯥ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯇꯥꯆꯧꯒꯤ ꯄꯨꯛꯆꯦꯜ ꯐꯖꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯔꯒ ꯃꯈꯣꯏꯅ ꯇꯥꯆꯧꯕꯨ ꯑꯄꯪꯕ ꯁꯤꯕꯗꯤ ꯌꯥꯅꯤꯡꯗꯦ"꯫ ꯕꯤꯁꯣꯞꯅ ꯍꯥꯏ, "ꯇꯣꯛꯑꯣ ꯄꯔꯁꯣꯝ, ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯐꯔꯦ꯫ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕꯅ ꯍꯦꯟꯅ ꯇꯉꯥꯏ ꯐꯗꯕ ꯂꯩꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯒꯗꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯏꯃꯥꯅꯁꯨ ꯁꯣꯏꯗꯅ ꯈꯟꯒꯅꯤ"꯫ ꯄꯔꯁꯣꯝꯅ ꯃꯕꯨꯡꯒꯤ ꯃꯐꯝꯗ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯄꯥꯟꯗ ꯀꯅꯥꯅꯣ ꯈꯔꯅ ꯊꯣꯡ ꯍꯥꯡꯗꯣꯛꯅꯅꯕ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯏ, "ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ, ꯑꯩꯈꯣꯏ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯗꯕ ꯈꯔ ꯂꯩꯖꯔꯦ, ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ"꯫ ꯕꯤꯁꯣꯞꯅ ꯈꯨꯝꯃꯛꯏ, "ꯏꯆꯥꯅꯨꯄꯥ, ꯆꯪꯉꯛꯎ"꯫ ꯈꯨꯗꯛꯇ ꯁꯤꯐꯥꯏ ꯁꯔꯖꯦꯟ ꯑꯃꯅ ꯂꯨꯆꯤꯡꯂꯒ ꯑꯇꯣꯞꯄ ꯁꯤꯐꯥꯏ ꯈꯔꯅ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯣ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯔꯖꯦꯟ ꯑꯗꯨꯅ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯔꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯄꯔꯁꯣꯝꯅ ꯀꯂꯛ ꯄꯦꯟꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ, ꯐꯠꯇ꯭ꯔꯕ ꯅꯨꯄꯥ"꯫ ꯃꯗꯨ ꯇꯥꯕꯗ ꯁꯔꯖꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯃꯦꯗꯥꯝ, ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯁꯦ ꯂꯝꯕꯤꯗ ꯍꯨꯔꯥꯟ ꯅꯥꯂꯥꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯅꯕꯗꯒꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯐꯥꯔꯝꯃꯤ, ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯗꯧꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯕꯗꯨꯗ ꯃꯥꯒꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗꯒꯤ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯁꯦ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯤ, ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯁꯦ ꯑꯗꯣꯝꯒꯤꯅꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯁꯛ ꯇꯥꯛꯅꯅꯕ ꯄꯨꯖꯔꯛꯄꯅꯤ꯫ ꯃꯍꯥꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯖꯦꯜꯗ ꯄꯨꯔꯒꯦ"꯫ ꯄꯔꯁꯣꯝꯅ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯇꯥꯞ ꯂꯧꯔꯒ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯐꯤꯅꯥ ꯑꯗꯨꯅ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯕꯤꯁꯣꯞ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯔꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯉꯥꯏꯍꯥꯛ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯕꯤꯁꯣꯞꯇꯨꯅ ꯁꯔꯖꯦꯟꯇꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯦ, ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ"꯫ ꯁꯔꯖꯦꯟꯇꯨꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ, ꯃꯍꯥꯛ ꯑꯁꯤꯕꯨ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕ"꯫ ꯕꯤꯁꯣꯞꯅ ꯈꯨꯝꯃꯛꯏ, "ꯍꯣꯏ, ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯃꯥꯒ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯁꯦ ꯄꯤꯈꯤꯕꯅꯤ"꯫ ꯋꯥꯐꯝ ꯑꯁꯦ ꯁꯔꯖꯦꯟ ꯑꯗꯨꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯤꯡꯈꯩ ꯑꯗꯣ ꯄꯜꯂꯗꯨꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯕꯤꯁꯣꯞꯅ ꯍꯥꯏꯔꯞ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯁꯤꯡꯉꯨ ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯁꯣꯜꯂꯤꯕ ꯃꯄꯨ ꯑꯗꯣ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯕ꯭ꯔꯥ? ꯃꯗꯣ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯅꯤ"꯫ ꯁꯔꯖꯦꯟꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯡꯅꯔꯞꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯦ ꯆꯥꯡ, ꯁꯛꯇꯥꯛ ꯆꯦꯅꯆꯤꯡꯕ ꯑꯃꯠꯇ ꯎꯠꯇꯕꯗꯨꯗ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯁꯣꯞꯅ ꯃꯉꯣꯟꯗ, "ꯃꯍꯥꯛ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯔꯦꯗꯅ, ꯃꯁꯤꯗ ꯀꯔꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩ"꯫ ꯕꯤꯁꯣꯞꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯤꯁꯣꯞꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯂꯒ ꯁꯔꯖꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯁꯣꯞꯇ ꯑꯣꯟꯁꯤꯜꯂꯒ ꯃꯪ ꯑꯣꯏ ꯍꯥ ꯑꯣꯏ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯃꯈꯣꯏꯗ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕꯤꯈꯤ"꯫ ꯃꯁꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯋꯥꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯃꯤꯡ ꯃꯆꯤꯟꯗ ꯁꯣꯜꯂꯛꯈꯤ꯫
ꯄꯔꯁꯣꯝꯅ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯅꯨꯡꯁꯤꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯈꯨꯇꯨꯝ ꯁꯤꯡꯗꯨꯅ ꯃꯤ ꯐꯠꯇ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯔꯦ, ꯅꯪꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯔꯦ, ꯑꯏꯪꯕꯗꯒꯤ ꯅꯁꯥꯗꯣ ꯁꯥꯒꯠꯆꯅꯕ ꯍꯥꯏꯗꯨꯅ ꯃꯩ ꯌꯥꯏꯍꯟꯕꯤꯔꯦ, ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯊꯥꯗꯨꯅ ꯅꯪꯅ ꯅꯁꯥ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡ ꯑꯁꯤꯃ ꯄꯣꯊꯥꯖꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯀꯥꯟꯅꯅꯕ ꯇꯧꯕꯤꯔꯤꯕ ꯃꯤꯃꯛꯇꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯒ ꯆꯠꯄ ꯐꯠꯇꯕ ꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯔꯁꯣꯝꯅ ꯃꯉꯣꯟꯗ ꯆꯩꯕ ꯌꯥꯕ ꯆꯩꯕꯤꯔꯦ꯫ ꯕꯤꯁꯣꯞꯅ ꯄꯔꯁꯣꯝꯗ ꯃꯍꯥꯛ ꯍꯦꯟꯃꯟꯈ꯭ꯔꯦ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯔꯁꯣꯝꯗꯣ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯤ ꯐꯠꯇ ꯑꯗꯨꯅ ꯃꯕꯨꯡꯕꯨ ꯁꯣꯏꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯅꯤ꯫ ꯕꯤꯁꯣꯞꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯄꯨꯗꯨꯅ ꯆꯪꯈꯤꯕꯗꯨꯗ ꯕꯤꯁꯣꯞꯅ ꯃꯗꯣ ꯊꯅꯝꯃꯨ ꯍꯥꯏ꯫ ꯄꯔꯁꯣꯝꯅ ꯌꯥꯗꯦ, ꯃꯗꯨꯗ ꯕꯤꯁꯣꯞꯅ ꯈꯣꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯒꯤ ꯕꯤꯁꯣꯞ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤ, ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯗꯣ ꯊꯅꯝꯃꯨ꯫ ꯄꯔꯁꯣꯝꯗꯣ ꯊꯅꯝꯗꯕ ꯉꯝꯗ꯭ꯔꯦ, ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯎꯕꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯗꯣ ꯏꯀꯥꯏꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯦ, ꯑꯗꯨꯕꯨ ꯕꯤꯁꯣꯞꯅ ꯃꯉꯣꯟꯗ ꯑꯍꯤꯡ ꯑꯗꯨꯃ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯗꯨꯅ ꯍꯥꯏꯖꯔꯦ ꯃꯗꯨꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯤꯅ ꯎꯕ ꯃꯇꯝꯗ ꯆꯠꯂꯕꯗꯤ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ, ꯃꯍꯥꯛꯇꯤ ꯅꯨꯃꯤꯗꯥꯡꯗ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯜ ꯊꯣꯛꯀꯗꯕꯒꯤ ꯇꯧꯔꯦ꯫ ꯕꯤꯁꯣꯞꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯅꯪꯒꯤ ꯄꯣꯠ ꯀꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯦ, ꯑꯩꯅ ꯀꯦꯟꯗꯜ ꯃꯈꯣꯡ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ, ꯑꯁꯦ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯀꯥꯟꯅꯔꯛꯀꯅꯤ, ꯆꯥꯟꯕꯤꯗꯨꯅ ꯃꯁꯤ ꯄꯨꯕꯤꯗꯨꯅ ꯆꯠꯄꯤꯈꯣ꯫ ꯃꯔꯥꯜ ꯂꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒꯨꯝ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ, ꯉꯁꯤꯗꯤ ꯑꯩ ꯑꯁꯦ ꯄꯤꯛꯂꯕ ꯑꯄꯪꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯀꯞꯂꯤ, ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯛꯂꯕꯒꯨꯝ ꯇꯧꯔꯦ, ꯑꯩ ꯃꯤ ꯑꯣꯏꯔꯛꯄꯒꯨꯝ ꯇꯧꯔꯦ, ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯐꯕ ꯃꯤ ꯂꯩ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗꯦ, ꯑꯗꯨꯕꯨ ꯑꯗꯣꯝꯗꯤ ꯇꯁꯦꯡꯅ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯖꯔꯦ, ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯕꯤꯌꯨ, ꯑꯩꯅ ꯈꯟꯖꯕꯗ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯅꯤ꯫ ꯕꯤꯁꯣꯞꯅ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯗ ꯎꯃꯪ ꯐꯥꯎꯗꯨꯅ ꯆꯠꯀꯗꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯣ ꯇꯥꯛꯄꯤꯔꯦ, ꯃꯗꯨꯗ ꯆꯠꯂꯒꯗꯤ ꯄꯦꯔꯤꯁ ꯇꯥꯒꯅꯤ, ꯃꯐꯝ ꯑꯗꯣ ꯌꯧꯔꯒꯗꯤ ꯃꯥꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯄ ꯌꯥꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯍꯧꯖꯤꯛ ꯊꯧꯅꯥ ꯐꯔꯝꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯣ ꯑꯀꯣꯛꯄ ꯃꯐꯝꯗꯗ ꯊꯧꯅꯥ ꯐꯕꯅꯤ, ꯎꯃꯪꯗꯗꯤ ꯃꯈꯣꯏ ꯀꯤꯗꯨꯅ ꯆꯪꯗꯦ, ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯐꯥꯏ ꯑꯃꯠꯇ ꯊꯦꯡꯅꯔꯣꯏ꯫ ꯑꯗꯨꯗꯒꯤ ꯕꯤꯁꯣꯞꯅ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯅꯨꯡꯁꯤꯅ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯃꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯥ, ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯒꯤ ꯂꯩꯐꯝ ꯂꯥꯏꯁꯪꯅꯤ ꯍꯥꯏꯕꯁꯦ ꯈꯛ ꯀꯥꯎꯒꯅꯨꯀꯣ꯫ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯛꯆꯥꯡꯁꯦ ꯂꯥꯏꯁꯪꯅꯤ ꯍꯥꯏꯕ, ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯔꯥꯜ ꯂꯩꯔꯕ ꯅꯨꯄꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫